Tha se mapandagi hoduna mahairushingna changsilakhiba khongjangda ngarang chawna irang thokpadagi oirakliba phibam lakshinaba Tampakki district Imphal East Imphal West amasung Thaubalgi mafamsingda thamlakhiba Matam Kaktaba Curfew Makha Chathari Imphal Mayol Khuntaak Laansibaga Pangkhak Oire SKTV gi pawmi singna koina chatuna yengsiluba matamda ngarang ayuk pung 12 tarakpadagi thamjinkhiba Matam Kaktaba Curfew na maram oiduna Imphal Mayol da lairiba khwairaman ima kaithel famna khidre pauna amasung thangal kaithel animak thong lon khre dukan sing thong hangna khidre laikai da fampa dukan sing ayambana thong lonakhi lalon iti ki thabak su chap lep khre tongan ba district sing da chatkadaba gari sing lep khre ana layeng yaungna essential service ke khara chatpana tana lambi sorokta gari amadi mi chatnadabana Khuntaak Laansibaga Pangkhak Oire Adumoinamak analayeng amari lainan lairiba pharmacy singi manungda kharadi adumak thong hangduna miyam da hitak langthak fanghali security force na sulambi da lakwa miyoi sing wahang pawhang tawduna curfew ge athingba thugaibra haina yengsinbagi thabak su chathari amadi pamdaba thodok sing thoktana bamikup na hum singna senaduna lairi Imphal East amasung Thaubalgi mafam singdasu curfew ge athingba thambagi mami chawna tari Matam Kaktaba Curfew asina maram oiduna miyamgi mahausagi punsida chawna chaitheng piri Haukiba September amadagi hauna kuki militant singna tongan mafam singda bom thadaba amadi nongmai kapsin ba yaungna akanba mongda landarakpadagi Manipur da tangdu laitadaba henjilakpaga iroinana lengakna curfew thamjankhiba pungkun mari fakhre mafam kayada security force ki kangbuna thokhaningdaba thodok thoktanaba cheksin ngak seli Imphal West amadi Imphal East district ki tongan ba irang thokpa yaba mafam singda security force na mikup na hum singna lairi maru oina ya school police lenda barricade na chingba thamjinduna tangai fadaba miyoi singkhaktamak chathok chasin tawhali kaisampa thong amadi khuya thong manakta su barricade thamduna cheksin ngak seli Imphal East district ki oina konung mamang amadi sanjen thong da barricade thamduna security force na akanba cheksin thourang lokhatli Manipur lengakna sterasigi hujik oiriba phibam masida ahin mamiyeng thamduna ngarang ayuk pung 13 dagi curfew thamkhiba duna maram oirakanda ngasi tongan ba mafam sing mi chonaba amadi dukan thong hangbana chingba tawna khide adumakpu hairiba curfew thamkhiba asina khongjang tension ba rally lakpa tongan ba makhal kyagi protest sing tension bagi tawbagi changdi hanthakhi aduga amaronda security force kangmuna perform kayada section na ngak senuna thorang dam thorok sing thokna bagi damak nikup na hum singa leire SKTV news ke damak Mayol Khuntaak Imphal